ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯀꯅꯥ ꯀꯅꯥꯕꯨ ꯁꯩꯇꯥꯟꯅ ꯅꯝꯊꯥꯛ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯔ ꯅꯩꯅꯁꯤ꯫ ꯃꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ꯫ ꯑꯩꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯔꯝ ꯑꯃꯈꯛꯇꯪ, ꯃꯁꯤ ꯇꯧꯔꯒꯗꯤ ꯁꯩꯇꯥꯟꯅ ꯅꯝꯊꯥꯛ ꯁꯨꯡꯇꯧ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯑꯃꯈꯛꯇꯪ ꯑꯩ ꯍꯥꯏꯖꯒꯦ꯫ ꯌꯥꯝꯅ ꯂꯩ ꯃꯔꯝꯗꯤ, ꯑꯗꯨꯕꯨ ꯃꯇꯝ ꯌꯥꯝꯅ ꯂꯧꯒꯗꯕ ꯃꯔꯝꯅ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯍꯥꯏꯖꯒꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯏꯄꯥ, ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯕꯨ, ꯃꯤꯁꯤꯡꯕꯨ ꯀꯔꯝꯅ ꯁꯩꯇꯥꯟꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯥꯞꯖꯔꯕ ꯅꯥꯏꯅ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯗꯒꯤ, ꯅꯍꯥꯛꯀꯤ ꯁꯥꯁꯇ꯭ꯔꯗ ꯌꯥꯎꯕ ꯋꯥꯍꯩ ꯈꯔ ꯑꯩꯅ ꯅꯩꯅꯖꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨ ꯆꯪꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯆꯤꯡꯕꯤꯌꯨ꯫ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯆꯤꯡꯕꯤꯗꯨꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯐꯖꯅ ꯈꯪꯗꯨꯅ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯏꯟꯗꯨꯅ ꯁꯩꯇꯥꯟꯅ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯗꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯃꯦꯟ꯫ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯌꯦꯡꯁꯤ ꯔꯦꯚꯦꯂꯦꯁꯟ 12ꯀꯤ 7-9 ꯑꯃꯁꯨꯡ 12ꯇ ꯑꯁꯨꯝꯅ ꯍꯥꯏ: ꯁꯔꯒꯗ ꯂꯥꯟ ꯇꯧꯔꯝꯃꯤ ꯃꯥꯏꯀꯦꯜ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯃꯍꯥꯛꯀꯤ ꯁꯔꯒꯗꯨꯠꯁꯤꯡꯒ ꯑꯃꯁꯨꯡ ꯆꯤꯡꯂꯥꯏ ꯁꯩꯇꯥꯟ ꯑꯗꯨꯒ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯑꯅꯤꯁꯦ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯁꯔꯒꯗ ꯁꯩꯇꯥꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯔꯝꯗꯦ꯫ 7ꯗ ꯁꯩꯇꯥꯟꯕꯨ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯗꯦꯚꯤꯜ ꯀꯧꯕ ꯁꯩꯇꯥꯟ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯄꯨꯝꯅꯃꯛꯄꯨ ꯅꯝꯊꯥꯛ ꯇꯧꯈꯤ꯫ ꯃꯍꯥꯛ ꯑꯗꯨ ꯁꯔꯒꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ, ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯪꯊꯈꯤꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯁꯔꯒꯗꯨꯠꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏ꯫ ꯃꯁꯤꯗ ꯄꯜꯂꯤꯕꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ, ꯂꯨꯁꯤꯐꯔꯅ ꯁꯔꯒꯗ ꯁꯩꯇꯥꯟꯅ ꯄꯥꯞ ꯇꯧꯕꯗꯒꯤ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯇꯧꯈꯤꯕꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯠ ꯀꯟꯇ꯭ꯔꯣꯚꯔꯁꯤ, ꯂꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯦ, ꯃꯁꯤ ꯑꯗꯨꯝ ꯏꯁꯣꯔꯒ ꯁꯩꯇꯥꯟꯒ, ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯒ ꯁꯩꯇꯥꯟꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟꯁꯦ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯁꯣꯛꯅꯈꯤꯒꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯁꯤ ꯁꯣꯛꯅꯈꯤꯒꯅꯤ꯫ ꯚꯔꯁ 12ꯇ ꯍꯥꯏ: ꯃꯔꯝ ꯑꯗꯨꯅ ꯁꯔꯒꯗ ꯂꯩꯔꯤꯕꯁꯤꯡ, ꯅꯈꯣꯏ ꯍꯔꯥꯎ ꯍꯥꯏ, ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ, ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤꯕ ꯅꯈꯣꯏꯗꯤ ꯑꯋꯥꯕꯅꯤꯗ, ꯃꯔꯝꯗꯤ ꯁꯩꯇꯥꯟꯅ ꯅꯈꯣꯏꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯂꯥꯛꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯇꯦꯜꯂꯦ꯫ ꯁꯩꯇꯥꯟꯅ ꯈꯪꯉꯤ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕ ꯃꯇꯝ, ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯒꯗꯕ ꯃꯇꯝ, ꯃꯍꯥꯛꯅ ꯃꯤꯁꯤꯡꯕꯨ ꯅꯝꯊꯥꯛ ꯇꯧꯒꯗꯕ ꯃꯇꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯦꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯌꯥꯝꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯔꯒ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯆꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯏꯁꯣꯔ ꯅꯨꯡꯁꯤꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯂꯝꯖꯤꯡꯉ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯟꯅ ꯊꯕꯛ ꯁꯨꯕ ꯃꯇꯝꯅꯤ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ꯫ ꯑꯗꯨꯕꯨ ꯁꯩꯇꯥꯟꯅ ꯀꯟꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯧꯁꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯝꯊꯥꯛ ꯇꯧꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ, ꯆꯍꯤ 3,000-3,600ꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯑꯕꯅꯤ ꯁꯩꯇꯥꯟꯅ꯫ ꯃꯇꯧ ꯀꯔꯝꯅ ꯑꯗꯥꯝ ꯑꯃꯁꯨꯡ ꯏꯞꯄꯨ ꯏꯗꯦꯟ ꯒꯥꯔꯗꯦꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯅꯝꯊꯥꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯝꯊꯥꯛꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯪꯁꯤꯟꯃꯤꯟꯅꯁꯤ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯨꯃꯤꯠ 40ꯅꯤ ꯃꯥꯅ ꯕꯞꯇꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 40ꯅꯤ ꯆꯔꯥ ꯍꯦꯜꯂꯕ ꯃꯇꯝꯗ ꯁꯩꯇꯥꯟꯅ ꯀꯔꯤ ꯇꯧꯈꯤ? ꯑꯗꯨ ꯃꯇꯝꯗ ꯁꯩꯇꯥꯟꯅ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯕꯗꯨ ꯀꯔꯤꯒꯤ ꯃꯄꯥꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯦꯊ꯭ꯌꯨ 4ꯒꯤ ꯑꯩꯈꯣꯏꯅ ꯚꯔꯁ 4, 7, 10ꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯩ ꯏꯆꯝ ꯆꯝꯅ ꯑꯩ ꯍꯥꯏꯖꯒꯦꯀꯣ: ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯇꯟ ꯆꯥꯔꯒ, ꯆꯤꯟꯖꯥꯛ ꯈꯛꯇꯪ ꯆꯥꯔꯒ ꯍꯤꯡꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯝꯕꯔ 1꯫ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯕꯥꯏꯕꯜ ꯑꯁꯦ, ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯥꯏꯕꯜ ꯄꯥꯔꯒ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯥꯏꯕꯜ ꯅꯩꯅꯔꯒ ꯍꯤꯡꯕ, ꯑꯆꯨꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯃꯤꯁꯤꯡ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯁꯩꯇꯥꯟꯅ ꯃꯍꯥꯛꯄꯨ ꯊꯦꯝꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯁꯦ, "ꯏꯠ ꯏꯁ ꯔꯤꯇꯟ ꯑꯒꯦꯟ", ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ, ꯃꯁꯤ ꯚꯔꯁ 7ꯗ ꯍꯥꯏꯔꯤꯕ ꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯚꯔꯁ 10ꯗꯁꯨ ꯃꯥꯅ "ꯁꯩꯇꯥꯟ, ꯑꯩꯉꯣꯟꯗꯒꯤ ꯊꯣꯛꯈ꯭ꯔꯣ,
for it is written sumna iduna laikre habisneba masina tapodi Prabhu Jesu Christna Bible se mahaki makok da angang uring idi hona mahna Bible se memorize tawraga ningsinglaga paraga masi mahaki thamoida layaba aduna saitana temptation tarpo matamda ishogi wahi saitan zu ishogi wahi ko tawni Prabhu na ishogi wahi haiba matamda saitana su Bible sinabni aduna roiba matam aikhoisu Bible se mai exeng na khangdragadi aikhoibu मीन अखोना बाइबल की टेक्स्ट अमा हाइबा तारसु मीन अरानबा बाइबल की टेक्सिंग हाइजलागा अखोबि हाइलाइन नमथाक तोबु यागनेबा अदु ऐतारदि अदुगुमा टेक्स्ट मी अमाना हाइरकसु अदुबु मदुगी मायक लेबा टेक्स्ट अमामु अखोना मथंग मथंग पीदुना हाइदि टेक्स्ट खुदमक चांगदमनरगा अखोना नाइनाबगी मतम अदो अखोय ओइरेना आइना हाइजनिंगे मसि यामना मरोइबा मथौ अमनि जॉन 5:39 अमसुम 46 दा हाइ नखोइना बाइबल थिउ शास्त्र थिउ मरमदी मसीदा नखोइना अरांग खुबम फंगनी हाइना निंगी हाइबदी अखोना शास्त्र खोना स्क्रिप्चर सिंग असे थीगदोबगी मरमदी मसी पाबगी मपाना मसीदा हाइदिबा सिंग अदो इनबा मतमदा अखोइना अरांग खुबम अदो फंगनी एबा मसीना एगी मरमदा साकिपि शास्त्र ना बाइबल ना प्रभु जीसु ख्रिस्ट की मरमदा साकिपि नखोइना मोसेना हाइबा थाजरमद्रबदी थाजरगदी नखोइना एबुसु थाजरंगदमनी मरमदी मोजेसना एगी मरमदा ई है मसीदा पल्लिबा आइना इसिनाउसंग आइना मरैना सिदेदा पल्लिबा स्क्रिप्चर शास्त्र हाइबसे आइखोइना येंगसि खनागुमा मियोइ खरनदी होजि अरिबा वारेमनाबगी बाइबल से मसी आइखोइ दरकार लैतरे अनौबु खक्तंग चक्कदमनि है अदुबु सिदा प्रभु जीसु ख्रिस्टना मसामना पल्लिबा शास्त्र हाइरिबा वाइ से मथम अदुददि प्रभु जीसु ख्रिस्टगी मथम अदुददि अनौबु वारेमनाबगी बाइबल अमत्ता लैतरे अदुना माना मसीदा पल्लिबसे करिनो अरिबा वारेमनाबगी लाइरिसिंग अदुबुने अखोइना 39 बुक्स तो अरिबा वारेम महिरोंदगी हरगा मलाकाइ बावि द यावरिबा बाइबल सिंग अदुबुने शास्त्र सिंग बाइबल की लाइरिसिंग अदुबुने प्रभु जीसुना खल्लेबसे हाइरिबा लाइरिसिंग असना कनागी मरमदा इयबा मागी मरमदा साकिपि हैबनि अदोइतारि अखोइना ngasi अरिबा वारेमनाबगी लाइरि अखोइना दरकार लैतरे हाइना अखोइना लंथोक्तुना पादबसि अखोइना यामना असोइबा अमने मरमदि अरिबा वारेमनाबा अनौबा वारेमनाबा अनिमकना प्रभु जीसु ख्रिस्टगी मरमदा साकिपि अखोइ मतौ खरम अरांकुम फंगनी हैबसे मसिदा अखोइना ताकपियबा मसी अखोइना निंसिंगदबनि लुक 24 की 44 दा जाय प्रभु जीसु ख्रिस्टना सिबदे हिंखलबा मतुमदा मान है दिस आर द विश आई स्पेक अनटु यू आइना नखोइदा हाइखिबो वासिंग अदो मसिनी while I was there with you aina nakhoi loinering that all thing must be fulfilled aduna shastra da hairam khudum thungadam ni mana sida hairam baidi old testament na prabhu jesu christ gi maram da iramba mana pokpo mahana siba mana hinkat pa adu gi maram da iramba do loina thungani habdo adu gi matung ina thungkhrabani habni in the prophets side the mai chokshine iramba sorry written in the law of Moses ki like wine that thangsing habdi masida palibam law of Moses na refer to say Moses na iramba lighting mga aduni haiba lighting sing asida wahal jathangi maramda ten commandment ge maramda ikoina kamai tawduna irar pro tawgani kari tawgani habdi maramda irambane haiba lighting mga asina adubu ikoina illoida bhaibdi Prabhu Jesu Christ the point tawduna leba ceremonial law singumba adugumba sing adude ikoina inbagi darkar laite atai di loin inbagi darkar laite in the prophet mai chauksina haidi Isaiah Jeremiah Ezekiel asina singba mai chauksina iramba aribagi lyric sing asine kom minor prophets sing julaira in the psalms harak na masida pale the proverb aduga song of Solomon ecclesiastic asibo ikon psalms harak khanai aduna masida law of Moses prophet psalms na haidi the old testament gi lyric khudumot se masina aigi maramda I habne aduga mahana makoida masigi maramda mahana saki pirane atinausa Prabhu Jesu Christ masana hairam habni adunati ikoina shastra hairaga ikoina anauba waremna bakhtang natti anauba waremna supagadamni ariba waremna supagadamni ariba waremna bana anauba waremna ba adugi maramda ibni anauba waremna bana ariba waremna ba Prabhu gi maramda ikiba thungkiba sing ado mapung phare haina masi saki piraga iribani snausa aduna masi ikoina kawbe ade masi ge matungina ikoina salaba haibu waiching chakot pazna nainaraba
ꯑꯔꯤꯕ ꯋꯥꯔꯦꯞꯅꯕ ꯂꯥꯏꯔꯤꯛ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯂꯥꯏꯔꯤꯛ ꯃꯁꯤꯗ ꯀꯔꯤ ꯃꯁꯤ ꯀꯔꯤ ꯗꯣꯛꯇ꯭ꯔꯤꯟꯒꯤ ꯃꯔꯝꯗ ꯇꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯁꯨꯡꯅꯝ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯔꯒ ꯆꯠꯀꯅꯤ Psalm 119:11 ꯍꯥꯏ ꯑꯩꯅ ꯅꯪꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯄꯥꯞ ꯇꯧꯗꯅꯤꯡꯉꯥꯏ ꯍꯥꯏ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯕꯥꯏꯕꯜ ꯄꯥꯔꯒ ꯃꯦꯃꯣꯔꯥꯏꯖ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯂꯩꯍꯟꯕ ꯄꯥꯝꯃꯤꯕꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯄꯥꯞ ꯍꯥꯏꯕꯁꯤ ꯇꯧꯗꯅꯤꯡꯉꯥꯏꯅꯦꯕ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯄꯥꯞꯅꯦꯕ ꯄꯥꯄꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯄꯥꯞ ꯑꯁꯤ ꯏꯁꯣꯔꯅ ꯇꯨꯀꯠꯆꯩ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯍꯤꯡꯕꯗꯣ ꯄꯥꯝꯃꯦꯕ ꯃꯗꯨ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤ ꯃꯄꯥꯟꯅ ꯇꯧꯒꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯕ ꯃꯇꯝꯗ ꯀꯔꯤ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯅ Peter 1:20-22 ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯑꯆꯨꯝꯕ ꯊꯋꯥꯏꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯁꯥꯁꯤꯟꯅꯗꯕ ꯅꯨꯡꯁꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯗ ꯂꯩꯕꯗꯣ ꯅꯨꯡꯁꯤꯕ ꯂꯩꯕ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯗꯣꯏꯟꯕꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯁꯦ ꯁꯦꯡꯗꯣꯛꯆꯩ ꯍꯥꯏꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯑꯁꯦꯡꯕ ꯊꯃꯣꯏꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯁꯦꯡꯗꯣꯛꯀꯗꯕ ꯑꯃꯣꯠꯄ ꯈꯨꯗꯤꯡꯃꯛꯇꯒꯤ ꯁꯦꯡꯗꯣꯛꯀꯗꯕꯗꯤ ꯑꯆꯨꯝꯕ ꯏꯟꯕꯅꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗ ꯌꯥꯎꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯕꯥꯏꯕꯜꯗ ꯌꯥꯎꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯚꯔꯁ 22ꯗ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯃꯣꯠꯄ ꯙꯔꯥꯗꯒꯤ ꯄꯣꯛꯀꯗꯕ ꯅꯠꯇꯦ ꯃꯣꯠꯇꯕ by the word of God ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟ which liveth and abideth forever ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯨꯠꯄ ꯅꯥꯏꯗꯅ ꯍꯤꯡꯂꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯀꯗꯕꯅꯤ ꯍꯥꯏ ꯏꯁꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯗꯤ John 3:3-5 ꯍꯥꯏ ꯄ꯭ꯔꯚꯨꯅ ꯅꯧꯅ ꯄꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯠꯄ ꯉꯝꯃꯣꯏ ꯅꯧꯅ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯃꯁꯤ ꯀꯔꯤ ꯈꯛꯇꯒꯤ ꯃꯄꯥꯟ ꯑꯩꯈꯣꯏꯅ ꯅꯧꯅ ꯄꯣꯛꯄ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯕꯥꯏꯕꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯔꯒ ꯕꯥꯏꯕꯜꯗ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯏꯟꯕꯒꯤ ꯃꯄꯥꯟꯅ ꯅꯧꯅ ꯄꯣꯛꯄ ꯉꯝꯒꯅꯦꯕ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯁꯤꯗ Hebrew 4:12 ꯍꯥꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯑꯍꯤꯡꯕꯅꯤ ꯌꯥꯝꯅ ꯁꯛꯇꯤ ꯆꯦꯜꯂꯤ ꯃꯌꯥ ꯑꯅꯤ ꯄꯥꯟꯕ ꯊꯥꯡꯗꯒꯤ ꯍꯦꯟꯅ ꯊꯧꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯜ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯁꯣꯜꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯁꯣꯜ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏꯅ ꯃꯅꯤꯄꯨꯔꯗ ꯍꯥꯜꯂꯦ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯁꯦ ꯃꯁꯤꯅ ꯇꯉꯥꯟ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯃꯁꯤꯗ ꯁꯣꯜ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯚꯔꯁ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯅꯤꯃꯛꯁꯦ ꯇꯣꯈꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕ ꯌꯥꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟꯒ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯃꯦꯔꯣꯒ ꯑꯅꯤꯁꯤꯁꯨ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯈꯪꯕ ꯉꯝꯃꯤ ꯍꯥꯏ ꯃꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯆꯦꯜꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯄꯥꯞꯀꯤ ꯊꯕꯛ ꯃꯈꯩꯁꯦ ꯊꯥꯡ ꯃꯌꯥ ꯊꯧꯕꯅ ꯄꯣꯠ ꯀꯛꯊꯠꯄꯒꯨꯝꯅ ꯑꯩꯈꯣꯏ ꯀꯛꯊꯠꯄ ꯉꯝꯒꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯑꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯆꯦꯜꯂꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯀꯌꯥꯝ ꯁꯛꯇꯤ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ Psalm 33:6-9 ꯍꯥꯏ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯁꯣꯔꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯀꯃꯥꯏꯅ ꯁꯦꯝꯈꯤ ꯍꯥꯏꯕꯗ ꯏꯁꯣꯔꯅ ꯌꯥꯊꯪ ꯃꯥꯅ ꯆꯤꯟꯅ ꯍꯥꯏꯕ ꯃꯇꯝ ꯍꯥꯏꯔꯒ ꯁꯦꯝꯈꯤꯕꯅꯤ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯗꯤ for his back ꯃꯥꯅ ꯍꯥꯏꯈꯤ it was done ꯃꯥꯅ ꯉꯥꯡꯕꯒ ꯃꯗꯨ ꯊꯣꯛꯈꯤꯑꯕ he commanded ꯃꯥꯅ ꯌꯥꯊꯪ ꯄꯤꯕꯒ ꯃꯁꯤ ꯃꯥꯡꯗ ꯂꯦꯞꯈꯤꯑꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯆꯦꯟꯕꯅꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯒ ꯅꯩꯅꯔꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯦꯃꯣꯔꯥꯏꯖ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯆꯦꯜꯂꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯦꯕ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯅꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯅꯤ ꯊꯧꯖꯥꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯅꯤ ꯑꯗꯨ ꯃꯇꯝꯗ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯒꯅꯤ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯁꯩꯇꯥꯟꯅ ꯅꯝꯊꯥꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯤ ꯑꯗꯣ ꯄꯥꯞ ꯇꯧꯍꯜꯂꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯍꯟꯕ ꯑꯗꯨꯕꯨꯅꯦꯕ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯅ ꯅꯝꯊꯥꯛ ꯇꯧꯕ ꯇꯥꯡꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯂꯩꯒꯅꯤ ꯁꯩꯇꯥꯟꯒꯤ ꯁꯛꯇꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯑꯩꯈꯣꯏꯅ ꯉꯝꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯏꯟꯕꯁꯦ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯃꯁꯤꯗ Isaiah 8:20 ꯑꯁꯨꯝꯅ ꯍꯥꯏ ꯅꯈꯣꯏꯅ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯀꯣ to the law and to the testimony if they speak not according to this word it is because there is no light in. Kanagumba mi amana Bible na haiba adugi
ꯕꯥꯏꯕꯜꯒꯤ ꯌꯥꯊꯪ ꯇꯦꯟ ꯀꯃꯥꯟꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯃꯉꯥꯜ ꯂꯩꯇꯦ ꯍꯥꯏ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯌꯥꯊꯪ ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩꯇꯔꯦ, ꯌꯥꯊꯪ 10 ꯑꯁꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯍꯥꯏꯕ ꯌꯥꯏ꯫ ꯂꯥꯏ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒꯗꯤ ꯃꯁꯤ ꯍꯥꯏ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯟꯕꯅꯤ, ꯏꯁꯅꯥꯎꯁ ꯕꯥꯏꯕꯜꯅ ꯁꯨꯡꯇꯥꯛ ꯇꯥꯛꯄꯤꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯗ꯭ꯔꯕ, ꯑꯩꯅ ꯉꯥꯡꯕ ꯑꯁꯤꯁꯨ ꯕꯥꯏꯕꯜꯗꯒꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯁꯨꯡꯇꯥ ꯇꯥꯕꯤꯒꯅꯨ, ꯂꯧꯕꯤꯒꯅꯨ, ꯅꯝꯊꯥꯛ ꯇꯧꯒꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯄꯥꯁꯇꯔ ꯑꯣꯏꯒꯦꯔꯥ, ꯔꯦꯚꯔꯦꯟ ꯑꯣꯏꯒꯦꯔꯥ, ꯏꯁꯣꯔ ꯃꯁꯥꯃꯛ ꯑꯣꯏꯒꯦꯔꯥ, ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯉꯥꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯔꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯤꯂꯤꯚꯔꯁꯤꯡꯒꯨꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯔꯦ ꯁꯤꯗ ꯍꯥꯏ꯫ ꯑꯗꯨꯅ ꯕꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ, ꯊꯦꯁꯥꯂꯣꯅꯤꯀꯦꯗ ꯂꯩꯕ ꯃꯤꯁꯤꯡꯗꯒꯤ ꯕꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯁꯤꯅ ꯍꯦꯟꯅ ꯆꯤꯡꯂꯦꯝꯕ ꯍꯦꯜꯂꯦ ꯍꯥꯏ꯫ ꯚꯔꯁ 16 ꯑꯩꯅ ꯄꯥꯗ꯭ꯔꯕꯅꯤ꯫ In that they receive the word with all readiness of mind. ꯃꯈꯣꯏꯅ ꯄꯣꯜ ꯍꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ, ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯔꯛꯄ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯟꯅ ꯇꯥꯔꯝꯕ, ꯑꯗꯨꯒ ꯃꯁꯤ ꯃꯈꯣꯏꯅ ꯌꯥꯝ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯏꯌꯦꯕ, ꯂꯧꯁꯜꯂꯦꯕ꯫ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯦꯡꯁꯦ ꯁꯤꯗꯀꯣ, ꯁꯔꯆ ꯗ ꯁꯀ꯭ꯔꯤꯞꯆꯔ ꯗꯦꯂꯤ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯁꯥꯁꯇ꯭ꯔꯗꯨ ꯀꯔꯤꯅꯣ? ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯅꯦꯕ꯫ ꯂꯥꯏꯔꯤꯛ 39 ꯑꯗꯨꯗ ꯄꯣꯜ ꯍꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯃꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏꯅ ꯊꯤꯔꯝꯃꯦꯕ꯫ Whether those things were so, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯒ, ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯅ ꯍꯥꯏꯔꯤꯕꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯝꯃꯦꯕ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯕꯁꯦ, ꯃꯈꯣꯏꯅ ꯄꯣꯜꯅ ꯍꯥꯏꯔꯤꯕ ꯑꯦꯄꯣꯁꯇꯜꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒ ꯂꯣꯏꯅ ꯆꯥꯟꯅꯩ꯫ ꯑꯗꯨꯅ ꯃꯈꯣꯏ ꯏꯟꯗꯨꯅ ꯆꯠꯂꯦꯕ꯫ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯑꯗꯨꯒꯨꯝꯕꯗꯨ ꯑꯣꯏꯕ ꯇꯥꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅꯗꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯈꯥꯏꯗꯅ ꯃꯁꯤꯗꯤ ꯁꯚꯦꯟ ꯗꯦ ꯑꯦꯗꯚꯦꯟꯇꯤꯁꯅ ꯉꯥꯡꯕꯅꯤ, ꯃꯁꯤꯗꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯉꯥꯡꯕꯅꯤ, ꯃꯁꯤꯗꯤ ꯕꯞꯇꯤꯁꯅ ꯉꯥꯛꯄꯅꯤ, ꯃꯁꯤꯗꯤ ꯑꯇꯣꯞꯄ ꯗꯤꯅꯣꯃꯤꯅꯦꯁꯟ ꯑꯃꯅ ꯉꯥꯡꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯉꯥꯡꯉꯒꯗꯤ ꯑꯩꯈꯣꯏꯅ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯂꯩ꯫ ꯄꯥꯁꯇꯔꯁꯤꯡꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕ ꯃꯤ ꯂꯩꯌꯦꯕ꯫ ꯍꯦꯡꯀꯣ ꯁꯚꯦꯟ ꯗꯦ ꯑꯦꯗꯚꯦꯟꯇꯤꯁꯁꯤꯡꯗꯤ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯕꯅꯤ, ꯃꯈꯣꯏꯒꯤ ꯃꯔꯩ ꯌꯦꯟꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯑꯗꯨ ꯖꯨꯗꯥꯏꯖꯝꯁꯤꯡꯁꯨ, ꯑꯗꯨꯅ ꯑꯦꯅꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯑꯃꯅ ꯃꯤꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯏꯁꯥꯒꯤ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯈꯛꯇꯅ ꯍꯥꯏꯕ ꯇꯥꯒꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯗꯨꯗ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗ, ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯈꯣꯏ ꯁꯩꯇꯥꯟꯅ ꯅꯝꯊꯥꯛ ꯇꯧꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯣ ꯁꯩꯇꯥꯟꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯗꯨꯝ ꯁꯩꯇꯥꯟꯅ ꯁꯤꯖꯤꯟꯅꯕ ꯄꯣꯂꯤꯁꯤ ꯑꯃꯅꯤ꯫ ꯏꯆꯤꯟꯅꯥꯎꯁꯥ, ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕꯗꯤ ꯑꯦꯅꯤ ꯗꯤꯅꯣꯃꯤꯅꯦꯁꯟꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯈꯥꯏꯒꯨꯝꯁꯤ, ꯈꯥꯏꯗꯕꯤꯗ ꯃꯤꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ, ꯀꯅꯥꯒꯨꯝꯕ ꯄꯥꯁꯇꯔ ꯑꯣꯏꯒꯦꯔꯥ, ꯑꯦꯚꯦꯟꯖꯦꯂꯤꯁ ꯑꯣꯏꯒꯦꯔꯥ, ꯃꯤꯁꯛ ꯑꯃꯅ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯇꯥꯒꯗꯕꯅꯤ꯫ ꯑꯗꯣ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯁꯇ꯭ꯔꯅ, ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔ, ꯕꯥꯏꯕꯜꯗ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯂꯒ ꯃꯨꯟꯅ ꯊꯤꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ꯫ ꯕꯥꯏꯕꯜꯗ ꯌꯥꯎꯈ꯭ꯔꯕ ꯗꯣꯛꯇ꯭ꯔꯤꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯤꯡꯁꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯁꯨꯡꯅꯝꯊꯥꯛ ꯇꯧꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯠꯄ ꯃꯤꯁꯤꯡ ꯑꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯏꯕꯜꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯅꯩꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯃꯦꯃꯣꯔꯥꯏꯁ ꯇꯧꯔꯒ ꯊꯝꯁꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯐꯣꯔꯇꯤꯐꯥꯏ ꯇꯧꯗꯨꯅ, ꯂꯥꯟꯕꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯥꯖꯤꯟꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯗꯤ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯚꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯄꯥꯞ ꯃꯌꯥꯝ, ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯃꯌꯥꯝ, ꯁꯩꯇꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯥꯟꯊꯣꯛꯇꯨꯅ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯅꯈꯣꯏ ꯁꯔꯃꯣꯟ ꯑꯁꯤꯅ ꯕ꯭ꯂꯦꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯌꯥꯝ ꯊꯥꯒꯠꯆꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯁꯩꯇꯥꯟꯅ ꯅꯝꯊꯥꯛ ꯇꯧꯕ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕ, ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯈꯛꯇꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯨꯅ, ꯁꯥꯁꯇ꯭ꯔ ꯑꯃꯒ ꯀꯝꯄꯦꯌꯔ ꯇꯧꯗꯨꯅ, ꯆꯥꯡꯗꯝꯅꯔꯒ ꯑꯩꯈꯣꯏꯅ ꯐꯖꯅ ꯅꯩꯅꯔꯒ ꯑꯆꯨꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯔꯣꯏ ꯍꯥꯏꯕ ꯈꯪꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗ ꯆꯨꯅꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯃꯦꯟ꯫